आकाशवाणी इम्फाल Ngangom Kiran pau pajari ahan badamaru pau Works Mantri Govindas Konthokjamna hairi lambi thongi phibam phagat hanbana sel thongi phibam phagat hanbada chauna mateng oigani sahi ani pangthok pulep roba Sirui Lily Festival thasigi kunmanga dagi pangthok naba mapung phana sem sare Manipur ngasi mioi chamakun COVID-19 test tawbuda mioi amata positive oikhidre Social media da kanglup masal gi marakta akaiba thoalak pa yabu wafam sing phongdok tanaba CPP KTM amasung KSO na appeal tawri amasung Pradhan Mantri Narendra Modi na hairi Bharat ki chawkhat pa masung sangot sagat pa ki thabakta Japan chawrba thodang lawri Works Mantri Govindas Konthokjamna hairi lambi thongi phibam phagat hanbana sel thongi phibam phagat hanbada chawna mateng oigani Ukrul gi hundungda ngasi Sirui Lily Festival gi mangoinana Ambrose Hostel sangabagi thoromda mantri na hai Raja sigi manung hunjin wafam sing yauna lambi thongi phibam ningthina phagat hanaba sangotpana sel thongi lamda awon mapurak pangamgani Mahagna hai Mukhyamantri Nongthomam Biren gi lamjing makhada singi jila sing amasung nauna hangdokhiba jila singi lambi thong yauna infrastructure ningthina sangot pangamna naba Kendra Sarkar dagi khanaba package ama launa naba honari Mantri na hai Fish Corner dagi horaga lambi syambada sokpa lam singi khetipuron pibagi matangda sai na wafam lairambadu khulgi chipsinga Mukhyamantri gi thakta mifam pangtuktuna wari sanabadagi yanaba purakle maramaduna sing kaklaga syamba horaba lambi singda nung thaduna matang samgatnaba thabak haure Economic growth lakna bohona sahaba taragadi road connectivity better road networks akhoi da darkar tayo aduna akhoi honorable chief minister glitching makhada akhoi special package ama particularly hill areas in the newly curved districts sing sige khoi laungna ba kanna so khoi honajari handakti leptana nong ta banena satpe yadre landslide area mayam toy aduga khurlami se nahan khai yen adan lerame honorable chief minister gi level da loina yama meeting tawre compensation si normally tanba compensation dadi pigani ba Bharat Sarkar na so pigani Manipur Sarkar na so pigani abnormal oiba khara yawba samna hakanda paddy field oira masina homestead land ne hare homestead land duna amuk commercial oino to hare ba it's too much aduna Bharat Sarkar sina projects sing se he struck down tawe Thauromaduda Hairoki MLA Thoksom Radesam amasung Ukrul gi MLA Ramui Bhayawna makok thongba official kaya sarukyaki Rajya ki Tourism Director W Ibohal na hairi kumchi sahi gi Sirui Lily Festival mamangdagi hena chawna pangthokna ba honari Imphal ngasi pawmising unaba mada Sri Ibohal na hai thasi ki kunmanga dagi horga kunipan phawu chathagadaba festival asi mafam ahum da pangthokani Sirui Singkhong da laiba Sirui Village Ground da Sirui Lily Festival hawdokpagi thoram cultural program amasung Sirui Lily sakhen bi changdam nabagi thoram sing pangthokani Ukrul gi Bakshi Ground amasung Tangkul Nagalong Ground dana makhal mathal kaya gi sei nongmai yauna entertainment program sing pangthokani mahagna hai festival pangthok nabagi damak sem sariba sing adu ngarang chatuni yengsilure festival asi matam chana mai pakna pangthok pangamna naba darkar leba thabak sing kanna paikhatli Sri Ibohal na hai COVID license amar moiduna haukiba sahi ani thangna na festival asi pangthok pa lepruba matungda amuk pangthok kadaba festival oiba maramna hena mai pakwa festival ama ohina naba akhanna media plan ama semduna mapan gi tourist ngi puning chingsin na bahonari Laibaga sigi maru oiba airport singa madi metro train station singda akhanaba campaign chathaduna lam koiba singi puning chingsin na basu honari festival asigi yanglaga Imphal ukhul lambi gi diversion tawduna thamli wafam sing miyamna sathokasin tawbuda khudong chahna nabagi damak ningthina samjinna ba mari lenaba department singda hijakre hainasu director na makhatana phongdokki Handak sahigi oina pangthokodoriba Sirui Lily Festival 2022 asi pangthokodaba mafam singdi ki Bakshi Ground sida entertainment ko programs mayamama aduga cultural program khasu yawi aduga masisida ko different kind of stalls food stall leriba mayam jini ko sida showcase tawjagani aduga ani suba mafam Sirui Village mafam sida hawdokpagi thoram amadi toan ba tribe communities Imphal Valley digi laiba mayam jini ki mogi cultural program Miss Sirui Lily Festival, Fashion Parade, hariba program sing si Sirui Village Ground da by pangthokna ba sem sare mayam da aina appeal tawjani badi festival ase miyam na festival ase lakpiraga festival ase mapung phan biu amadi endanger oiraba akogi Sirui flowers kan bada ateng pamina
Lairik Hairaba Tabak Pangdriba Naharol Singda Tongan Tongan Bulam Singda Tabak Pinabagi Pandamda Imphal East District Administration na Placement Link Career Guidance Program ama Thasi Kuntareta Palace Compound Laiba Maharaj Boda Chandra College da Ayuk Pung Taramakai da Pangto Kadori. Imphal East ki Deputy Commissioner Kumantem Daina Debina Akaswani Imphal da Hai Program si Nagaland gi Emporium Skill Training Institute Imphal Laiba Sifet Masung Thangoibangi JCRE Skill Solution ga khusamnaduna pangthokadabani program asida tourism hospitality amasung aviation yauna tongan tongan lam kaya da sahi tara manga dagini phumanga phawgi manungda laiba miyosingda kanaba pinanaba pandam thamli Srimati Daina na hai District Skill Committee Imphal East na Sinjarado ki district ki angam singi damakta degi apoi lairiba educated unemployed youth ki damakta placement link career guidance program 27th May da Maharaja Bodha Chandra College Imphal da pungtara makhai degi tawraga oi program sinjari training providers sing amasung training institute sing na mai lairiba opportunities mayam tourism hospitality aviation cruise line beauty and wellness plastic engineering IT na chingda sector sing da lairiba opportunities sing asti youth sing da kanan bagi opportunity ama hangbigani state youth sing na program asi yawbinaba sinjari pangnamakta Imphal ki GP Women College dingasi Impact of Women Scientists haiba hiramda nongmugi oiba lecture program ama pangtokre thoromadu do wangang ki basingna nupi scientist singna loriba thodang singi matang da phongdoknaki thoromadu da Dhanmanjuri University ki Vice Chancellor Professor N Rajmohan amasung GP Women College ki Principal Dr RK Tampasana yauna sangnarabu ozakya sarukya ki paugi marak thatna tenu break ama Manipur Sarkar na paikhatliba Imphal Ring Road sembada sokadaba Imphal West District ki manung chanba mafam singi oiba public hearing gi matam leple Hayeng Megi Tarik Kunmari Lebak Pokpa Numit Thangmai Ban Maitai Langol Tagyel Kongbal gi oina Tharon Community Hall da pangthuklagani Ring Road asina sokhan gadawriba imung manung gi mioi singna hairiba public hearing asida yawranaba Directorate of Environment and Climate Change Manipur na khangalakli Tabiriba Pawasi Akaswani Imphal Lagini Manipur ngasi mioi cham kun COVID-19 test awada mioi amata positive oikhidre haukiba nimit kharani asida Manipur da COVID-19 anaba mioi amata leitre adumoinamak laichat asidagi ngakthoknanaba section thorang oina COVID ki vaccine kapagi thabakti adumak leptana chathari ngasigi oina COVID ki vaccine lising ama chahum kun kapki masi tharaga hojik phawbura kapki bapun vaccine dose lakh kunipan lising marphumanga chani kuntrani thoi shure Azadi ka Amrit Mahotsav ke saruk ama oina Senapati District Administration na Income Tax Range Imphal ku kutsamna duna ngasi Senapati gi DRDA gi Conference Hall da Outreach Program ama pangthokre thormadu da akhang ahisingna wangangki Committee on Protection and Preservation of Historical Rights of Kaubru and Thangjing Hill Ranges CPPKT amasung Kuki Students Organization KSO Hengleb Block amasung Chorchanpur gi mihutsingna ngasi Raja gi DGP gi office la mifam ama pangthokre mifam da bhap tana da boleramba singadu ningthina wari sanaduna bhap taminarba matungda lupsing asigi maike degi hana thokiba fresh release khudingmak handokna bahaina yanaki miyam nasu social media da shanti amasung kangluk masal gi marakta akaiba tholakpi yaba moching phongdokpa tokpinaba lupsing asigi mihutsingna sahi tawduna thadorokpa cherol amada hairi Imphal Ring Road Semnanabagi matangda public hearing amangasi Langthabal Left Maya Laikai Community Hall da pangtokre thormadu da sarukya kiba Raizagi Environment and Climate Change ki Joint Director Dr T Brajakumar na hai Ring Road asi samlaku matamda phawduna satkadaba mafam singi miyamga mangjongna na wari sanaduna tathok tasin tawnanabagi pandamda public hearing asi pangtokpani Mahangna hai public hearing asida miyamna phongdorpa wafam sing adu kupna khana nainaraga sarkarna project asi paikhatpada kanagadaba wafam sing loksingani Imphal Sahar da lambi chinbagi khudong chadaba ama chawna mayoknariba sigi yenglaga miyamga chathok chasinda hena khudong chahananabagi project asi paikhatnaba hotnabani leiba pagi sarigi lam sizabi sebagi yang nigalakwa sida communication transport system da kai am lakon sisi pura ka government Manipur na leiba state government ki cabinet decision ma lawraga aya pira ka da kana Imphal ring government min thonba Imphal East District of Imphal East District ki langkar sokalawa kilometer yaking te ka point kulu de sakwa labi ma semak pagi proposal ni malu ibo objective ti kilometer amaga
communication yanaba amadi city degi out city sakhibuda khudong changnaba amadi city wangada leiba miyosingna city lapakanda khudong chabu hunaba aduguba wakhali bypass lambi Member Secretary SIA Unit Manipur na thokpa cherola mana hai hayeng Thalon Community Hall Thamaiban Mitei Langol amasung Tagyal Khongban gi public hearing tawgani Langjing amasung Langjing achobagi na hangchit Langjing achoba Community Hall da amasung Sangai Pro Tawbung Khok Ghari amasung Lamjau Tongbagi na thasi kuntarukta Tagyal Kolom Laikai Community Hall da pangthokani Thawbal gi Arong Turel Khongban da ain kain lam khopsi lamba singa si takthok pa hokre Thawbal gi Deputy Commissioner gi lamjing makhada Jula Sugi SPM adi mari lainaba bibhag sing gi official sing yauna changsin khiba lam takthok pa gi khongjang adu da ain kain sajalamba yum amadi dukan kaya takhai ki Khongthang asigi matang da Jila asigi DC Antam Subasna aikhoi gi pawmi shoibam binoi da hai Thawbal Jila gi tongan mafam sing da ain kain sarkar gi lamda yum kai amadi dukal sajaliba singna masa na khangna sidok piu sarkar na piriba matang gi manung da sidok trabadi makha tana takthok pagi thabak sing chatharakhi gani Tamenglong amasung none Jila gi manung da laiba drug sizinaba miyosingbu khunda laita hananabagi pandamda online sensitization program kam consultative meeting ama ngasi pangthokre District Legal Services Authority Tamenglong na sinduna pangthokpa thoromaduda akhang ahisingna wangangki Moirangkhom treatment plant ta samjin sajin gadaba khara laibadagi plan asigi makhada laiba mafam singda thasigi kunmangar gi kunifan phawba ising piba ngam kiroi hari wafam asi PSE department ki cherol amada khanghalakpani Akashvani Imphal gi pau tabiri Pradhan Mantri Narendra Modi na hairi Bharat amasung Japan gi mari asi yamna mapangan kanba amana mabu ikai khumnaba masung malem gi oibo wafam singda punna chaminabagi singthaningai oiraba mari amani Tokyo da lariba Bharat masa singa ngasi nungthil unuduna wari sanabada Sri Modi na hai laibak ani gi marakta lainarakliba mari asi sahi humputara helaba kuiraba marini Bharat ke chakut pa masung sangwat sagat pagi thabakta Japan chawrba thaudang lauri hainasu Pradhan Mantri na singthaki mahak na hai Japan da lariba Bharat masa singna aikhoi gi oiba na chatnabi masung phejat chakcha ngaktuna lairamba sigidamak chawthok chaba poi Aing asai khal kaitharak pamasung hingsa amasung terrorism gi phataba thawong sing thengnanaba gidamak Gautam Buddha gi wakalon sing induna chalasi hainasu Pradhan Mantri na appeal tawki mahang hai English ngani homputara phawbugi manungda Bharat aing asai khal kaitharak liba si thingnanaba lokhaliba khongthang sing saruk ama oina green future gi campaign kan sangsili masigi mathakta solar power gi lamda ahenu miyeng thamduna thabak kaya paikhali Sri Modi na heng kwat mifam da saruk yabata natana America gi Rashtrapati Joe Biden, Australia gi Pradhan Mantri Anthony Albanese masung Japan gi Pradhan Mantri Fumio Kishida ga wari sanagani. Malem gi oina haksal gi lamda khumang soksil hanana ba honaba lusingba amu oibagi haisingba utpa masung lam gi oiba haksal gi thabakta setpa phirep koloinana singthaningai oina thabak tawgi namak World Health Organization na Bharat ki nupi ngaktu oiba asa worker laktara mana piduni kai khumnakre COVID-19 laichet manung dama khoina miyambu health system ga chamna hanana ba masung khungangi lairaba miyambu healthcare servicing da line yohanba ngamna ba achobu thodang laukiba dugi damak makhoibi kai khumnabani English singani tarama pande linkhat khiba manasi pibagi thorom humputra manga suba World Health Assembly haudokpagi mipam aduda pangthokki WHO gi Director General Global Health Leaders Award phanglakpada Pradhan Mantri Narendra Modi na asa worker punumakta nungaiba phongdoraklei aroibada maroyo pau amohanna Works Mantri Govindas Konthok Jamna hairi lambi thongi phimam phagat hanbana sel thongi phimam phagat hanbada chawna mateng oigani Sahi ani pangthok palep raba Sirui Lili Festival thasi kunmanga gi pangthok na pung phana sem sari Manipur ngasi mioi chama kun COVID-19 test obada mioi amata positive oikidre Social media da kanglup masal gi marakta akaiba tholak pa yabu wafam sing phongdok tanaba CPPKT amasung KSO na appeal tawri amasung Pradhan Mantri Narendra Modi na hairi Bharat ki chawkhat pa amasung sangwat sagat pagi thabakta Japan chawr ba thodang lauri pauloi jare